AHMEDABAD plan crash ka mari LEINANA CHATHARIBA Thijin Humjinba ge Thabak da Indiana United Nations ke Investigator Shing Sharuk Yahandana Leiri. Hindu Pauche ki report amana hai United Nations ke Aviation Agency International Civil Aviation Agency ICAO na mahausaga manataba mawongda investigation aduda mateng pangnabagidamag offer ama toraki adubo India ki maikai-dagi ngasi fawba offer adugi paukhum pidana leiri mamangda ICAO na kumza 2013 da thokiba Malaysia ge plane crash amasung kumza 2010 da thokiba Ukrainian plane crash da mateng pangnaba investigator sing thakibani ICAO na mateng pangkiba du Malaysia amasung Ukraine na mateng pangbinaba haizurubadugini ni hairi AHMEDABAD plan crash ki matangda CHATHARIBA investigation asida ICAO na observer ki status pinaba hairakpada Indian authority na ayaba pikidre pawasi ahanba oina tha asigi kuntarukta news channel amada sandorakibani ICAO na hiramasigi matangda paukum ama piraknaba request torakiba du thaudogadu thizinbada luchinliba aircraft accident Investigation Bureau AAIB na paukhum amata pikide hiramasigi matangda ICAO gi maikei-dagi su wafam amata fongdorokpa leitri laibak thiba thodogadu thokraba matung chayol anirom leiraga Ministry of Civil Aviation na paugi mifam ama pangthoktuna black box tagi data sing adu investigators sing da download tawbai loire haina fongdokibani adubu paugi mifam adu da paumi singna natraga miyoi amatana wahang hangbagi khudong jabade pikide International Rule gi Annex 13 haina khangnaba kanglona sigi matung inna flight recorder sing adu karamba mafamda read tawgadage haibase khudakta khanghangadabani haina palli adubo Indian authority na wafam ase matam sangna miyamda khanghandana thambana malemgi expert sing na nungnangba fongdoknarakli Masagi masak maming takthokning the aviation ministry ki official amana hai investigation asi ICAO ge protocol ngakna chatli aircraft accident haibasi tongan bamaram kayadagi thokpa yabagi othokpa leibana preliminary report lankhalakpada tha amarom changlaba yai hairi